ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯕꯤꯇꯥ ꯍꯧꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯗꯣꯖꯣ ꯃꯆꯥ ꯃꯃꯧ ꯐꯪꯂꯕ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯊꯣꯛꯄꯤ ꯃꯆꯥꯅꯨꯄꯥ ꯊꯣꯝꯕ ꯃꯃꯧ ꯂꯩꯈꯝꯒ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯛꯄꯤꯅ ꯃꯣꯏ ꯄꯥꯕꯨꯡ ꯍꯀꯨꯝꯒꯤ ꯍꯋꯥꯏ ꯃꯈꯦꯠ ꯃꯨꯕꯤ ꯈꯔ ꯂꯣꯛꯍꯧꯕꯗꯣ ꯊꯥꯖꯤꯜꯂꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯃꯐꯝꯁꯤ꯫ ꯍꯣꯏꯅꯦ ꯌꯥꯏꯅꯦ ꯑꯩꯒꯤꯗꯤ ꯄꯪꯊꯥ ꯊꯥꯖꯤꯜꯂ ꯂꯣꯏꯔꯦ ꯀꯩꯗꯧꯅꯦꯒꯦ ꯄꯪꯄꯥꯟ ꯄꯥꯟꯖꯅꯤ ꯄꯪꯆꯥ ꯆꯥꯔ ꯂꯣꯏꯔꯦꯗꯣ ꯍꯥ꯫ ꯍꯣ ꯑꯗꯨꯅꯦ ꯂꯩꯕꯥꯛ ꯂꯩꯍꯥꯎꯁꯨ ꯐꯕꯅꯤꯅ ꯑꯗꯨꯒꯤꯗꯤ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯏꯟꯖꯥꯡꯒꯤꯗꯤ꯫ ꯏꯟꯖꯥꯡꯒꯤꯗꯤ ꯋꯥꯗꯦꯕꯣ ꯆꯦꯡ ꯐꯧ ꯈꯤꯇꯪꯅꯤ ꯋꯥꯔꯤꯕ ꯅꯠꯇ꯭ꯔꯥ ꯂꯧ ꯂꯩꯖꯗꯕꯅꯤꯅ ꯋꯥꯜꯂꯒ ꯆꯥꯕꯅꯤꯅ꯫ ꯑꯗꯨꯕꯨꯗꯤ ꯅꯆꯥꯁꯨ ꯁꯨꯕꯗꯤ ꯂꯦꯞꯆꯗꯦ ꯅꯃꯧꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯃꯥꯅ ꯉꯝꯕ ꯃꯇꯦꯡ ꯇꯧꯖꯔꯤ꯫ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯉꯝꯕ ꯁꯨꯔꯤ ꯉꯝꯅꯕ ꯍꯣꯠꯅꯕꯗꯤ ꯑꯩꯈꯣꯏꯁꯨ ꯂꯦꯞꯇꯦꯗꯅ꯫ ꯑꯗꯨꯕꯨꯅꯦ ꯂꯩꯀꯥꯏꯒꯤ ꯄꯣꯠꯌꯦꯡ ꯆꯌꯦꯡ ꯃꯌꯥꯝꯒꯤ ꯍꯣꯠꯅꯕꯅꯤ ꯃꯦꯟꯈꯠꯄ ꯍꯦꯛꯇ ꯉꯝꯗꯦꯗꯣ꯫ ಲಾಯಿರಬ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯏꯅꯥ ꯈꯨꯟꯕ ꯇꯔꯥꯅ ꯃꯦꯜꯂꯕꯁꯨ ꯃꯦꯟꯕ ꯉꯝꯗꯦ ꯍꯥꯏꯕꯗꯣ ꯆꯨꯝꯃꯤ꯫ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯂꯦꯞꯇꯅ ꯍꯣꯠꯅꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯑꯇꯩ ꯂꯥꯏꯔꯤ ꯅꯃꯧꯗꯨꯕꯨ ꯏꯁꯤꯡ ꯊꯛꯅꯕ ꯈꯤꯇ ꯄꯨꯔꯛꯑꯣꯅ ꯍꯥꯏꯌꯨꯅꯦ ꯆꯥꯛ ꯏꯁꯤꯡ ꯍꯣꯠꯅꯈ꯭ꯔꯕ ꯖꯥꯠꯂꯥ꯫ ꯑꯩꯗꯤ ꯄꯨꯛꯁꯤ ꯈꯔ ꯂꯥꯃꯛꯂꯦ ꯊꯕꯛ ꯁꯨꯔꯤꯁꯤꯁꯨ ꯀꯨꯏꯃꯜꯂꯦ꯫ ꯍꯥꯏꯒꯦ ꯍꯣ ꯂꯩꯈꯝ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯕꯨ ꯇꯥꯔꯕꯗꯤ ꯏꯁꯤꯡ ꯈꯤꯇ ꯄꯨꯔꯛꯎꯍꯦ ꯅꯀꯨꯁꯤ ꯏꯁꯤꯡ ꯈꯧꯔꯥꯡꯂꯦ꯫ ꯇꯥꯔꯦ ꯏꯃꯥ ꯑꯩꯁꯨꯅꯦ ꯈꯔ ꯀꯨꯏꯈ꯭ꯔꯦ ꯆꯨꯖꯥꯛ ꯈꯔ ꯐꯨꯠꯄꯁꯤꯗ ꯁꯤꯡꯅꯒ ꯆꯥꯛꯇꯕꯅꯤ꯫ ꯁꯤ ꯏꯃꯥ ꯄꯥꯕꯨꯡ ꯏꯁꯤꯡ ꯍꯥꯏꯕꯗꯣ ꯆꯥꯛꯁꯨ ꯂꯣꯏꯗꯧꯔꯦ ꯆꯨꯖꯥꯛꯁꯤ ꯍꯥꯟꯅ ꯆꯥꯕꯤꯔꯣ ꯏꯃꯥꯒ ꯄꯥꯕꯨꯡꯒ꯫ ꯐꯔꯦꯗ ꯆꯥꯛꯅꯒ ꯂꯥꯝꯕꯅꯦ ꯀꯔꯤ ꯏꯟꯖꯥꯡꯕꯨ ꯊꯣꯡꯂꯕꯒꯦ ꯉꯁꯤꯁꯤꯕꯨ꯫ ꯄꯥꯟ ꯎꯀꯥꯕꯤ ꯊꯣꯡꯖꯜꯂꯦ ꯄꯥꯕꯨꯡ ꯂꯩꯔꯝꯃꯦꯅ ꯉꯥ ꯃꯆꯥ ꯑꯃ ꯊꯥꯛꯏ ꯇꯥꯃꯣꯅ ꯉꯔꯥꯡ ꯐꯥꯔꯛꯄꯗꯣ ꯂꯧꯈꯣꯡꯗꯒꯤ꯫ ꯍꯥꯎꯔꯅꯤꯗ ꯑꯣꯟꯊꯣꯡ ꯍꯧꯍꯜꯂꯨ꯫ ꯐꯔꯦ ꯏꯃꯥ ꯍꯣꯏꯁꯨ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯃꯃꯥꯡꯁꯤꯗꯅꯦ ꯐꯩꯗꯣꯝꯁꯤꯗ ꯌꯥꯟꯕ ꯂꯣꯏꯁꯤꯟꯒꯦ ꯅꯪꯁꯨ ꯆꯥꯛ ꯏꯟꯖꯥꯡꯗꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯧꯔꯣ꯫ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯄꯣꯊꯥ ꯁꯨꯕꯤꯌꯨꯀꯣ ꯏꯃꯥ ꯄꯥꯕꯨꯡ ꯋꯥꯅꯦꯕ꯫ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯏꯃꯧꯁꯤ ꯑꯩꯈꯣꯏ ꯋꯥꯈꯤꯅꯦꯅ ꯈꯜꯂꯤꯕꯅꯤꯅꯦ ꯃꯥꯅ ꯑꯩꯒꯤ ꯏꯆꯥ ꯃꯉꯥꯎ ꯊꯤꯕꯗꯨꯅꯒꯗꯤ ꯅꯣꯡꯃꯇ ꯍꯥꯏꯕ ꯅꯠꯇꯦꯕ꯫ ꯅꯨꯡꯉꯥꯏꯔꯦ ꯅꯪ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡ ꯃꯁꯩ ꯄꯨꯡꯊꯟ ꯊꯜꯂꯤ ꯄꯨꯡꯂꯥꯡ ꯂꯥꯡꯉꯤ ꯅꯨꯡꯉꯥꯏꯔꯦ꯫ ꯅꯨꯡꯊꯤꯜ ꯃꯇꯝꯅꯤ ꯊꯣꯡꯕꯅ ꯍꯥꯏ ꯅꯨꯄꯤ ꯅꯪ ꯐꯤ ꯁꯥꯔꯤꯕ꯭ꯔꯣ ꯀꯨꯏꯃꯜꯂꯤꯅꯦ ꯅꯪꯕꯣ ꯉꯥꯏꯍꯥꯛꯁꯨ ꯄꯣꯊꯥꯎꯅꯦ ꯑꯩꯗꯤ ꯋꯥꯃꯟꯗꯅ ꯑꯌꯨꯛꯇ ꯊꯕꯛ ꯇꯧꯔꯨꯕꯒꯤ ꯉꯥꯏꯍꯥꯛ ꯎꯏꯊꯔꯨꯔꯦ꯫ ꯃꯤꯠ ꯅꯥ ꯁꯤꯡꯅꯕ ꯍꯩꯔ ꯀꯩꯅꯣꯝ ꯆꯥꯁꯤꯗꯅ꯫ ꯍꯣꯏ ꯌꯥꯏꯌꯦ ꯑꯩꯈꯣꯏ ꯂꯩꯄꯟꯗ ꯍꯩꯌꯥꯏ ꯑꯃꯨꯟꯕ ꯌꯥꯝ ꯄꯥꯟꯕꯅꯦ ꯑꯗꯨ ꯑꯣꯏꯅ ꯍꯦꯛꯂꯒ ꯃꯦꯠꯂꯒ ꯆꯥꯔꯁꯦ꯫ ꯍꯣꯏꯅꯦ ꯑꯩꯁꯨ ꯉꯁꯥꯏ ꯎꯔꯝꯃꯤꯅꯦ ꯅꯪ ꯃꯦꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯣ ꯑꯩ ꯍꯦꯛꯂꯛꯑꯒꯦ꯫ ꯍꯣꯏ ꯇꯥꯃꯣ꯫ ꯍꯥꯎꯔꯅꯤꯗ ꯍꯩꯌꯥꯏꯁꯤꯗꯤ ꯆꯥꯊꯔꯒꯦ ꯐꯖꯅ ꯑꯩ ꯅꯨꯄꯤꯅ ꯃꯦꯠꯊꯔꯒ꯫ ꯍꯣ ꯆꯥꯔꯣ ꯑꯩ ꯃꯦꯠꯄꯤꯔꯒꯦ꯫ ꯑꯗꯣ ꯅꯨꯡꯊꯤꯜ ꯑꯃꯨꯛ ꯊꯕꯛ ꯆꯠꯄꯤꯗꯣꯏ ꯅꯠꯇ꯭ꯔꯣ? ꯆꯠꯇꯣꯏꯅꯤ ꯆꯠꯂꯨꯗ꯭ꯔꯗꯤ ꯊꯕꯛ ꯑꯝꯇ ꯐꯪꯂꯣꯏꯗꯧꯔꯤꯅꯤ ꯌꯥꯝ ꯁꯥꯊꯤ ꯍꯟꯗꯛꯀꯤ ꯌꯨꯝꯕꯨꯁꯤ꯫ ꯍꯣꯏꯅꯦ ꯃꯤꯅꯁꯨ ꯍꯥꯏꯅꯩꯅꯦ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯑꯣꯏꯕꯒ ꯑꯣꯏꯔꯦ ꯋꯥꯍꯩ ꯋꯥꯇꯥꯒꯁꯦ ꯌꯥꯝ ꯐꯖꯗꯦ ꯍꯥꯏꯅꯩꯌꯦ꯫ ꯑꯗꯨꯃꯛꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯥꯏꯔꯕ ꯑꯣꯏꯕꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯗꯣ ꯃꯤꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯔꯨꯕꯅ ꯑꯩꯈꯣꯏꯒꯤꯕꯨ ꯊꯕꯛꯇꯣ ꯁꯨꯕ ꯂꯣꯏꯁꯤꯟꯕꯁꯤꯡ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯕ ꯃꯁꯦꯟꯁꯨ ꯈꯟꯅꯔꯤꯕꯅꯤ ꯊꯕꯛ ꯁꯨꯐꯝꯗ ꯆꯤꯡꯗ ꯂꯝꯐꯩꯗ ꯁꯦꯜ ꯇꯥꯟꯕ ꯑꯣꯏꯅ ꯆꯠꯂꯁꯤꯔꯥ ꯍꯥꯏꯗꯅ꯫ ꯁꯤꯗ ꯁꯨꯕꯗ ꯐꯪꯕ ꯁꯦꯜꯗꯒꯤꯗꯤ ꯂꯝꯐꯩꯗ ꯁꯨꯕꯅ ꯍꯦꯟꯅ ꯁꯦꯜ ꯐꯪꯏ ꯍꯥꯏ꯫ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯦꯗ ꯃꯗꯨ ꯑꯅꯛꯄꯁꯤꯗ ꯑꯗꯨꯝ ꯁꯨꯕꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯤ꯫ ꯂꯥꯏꯅ ꯇꯝꯕ ꯑꯃ ꯂꯥꯛꯆꯅꯤ ꯍꯣꯠꯅꯕꯗꯤ ꯂꯦꯞꯇ꯭ꯔꯒ ꯂꯣꯏꯔꯦ ꯂꯦꯞꯁꯨ ꯂꯦꯞꯇꯦꯗꯅ꯫ ꯑꯩꯁꯨ ꯆꯠꯄꯅ ꯐꯔꯗ꯭ꯔꯥ ꯈꯜꯂꯝꯃꯤꯅꯤ ꯁꯦꯜ ꯌꯥꯝꯅ ꯇꯥꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯆꯠꯄꯤꯒꯦ ꯍꯥꯏꯔꯁꯨ ꯏꯃꯥ ꯄꯥꯕꯨꯡ ꯍꯣꯏꯒ ꯑꯃꯨꯛꯇ ꯈꯟꯅꯕꯤꯈꯣ ꯏꯃꯥ ꯍꯣꯏꯅ ꯀꯔꯤ ꯍꯥꯏꯒꯦꯗꯣ ꯑꯗꯨꯒ ꯑꯃꯨꯛ ꯇꯥꯟꯅꯔꯁꯤ꯫ ꯍꯣꯏꯅꯦ ꯑꯗꯨꯅꯤꯅꯦ ꯅꯪꯒꯤ ꯍꯩꯁꯤꯅꯒ ꯍꯥꯎꯔꯤꯕ ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈ꯭ꯔꯦꯗ ꯃꯤꯠꯀꯁꯦ ꯂꯣꯏ ꯁꯤꯡꯉꯤ꯫ ꯑꯩꯁꯨ ꯊꯕꯛ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯒꯦꯁꯤ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯇꯥ ꯀꯨꯃꯥꯔꯒ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯅꯈꯤꯕꯅꯤ ꯍꯧꯕꯕꯨ ꯂꯥꯛꯑꯅꯤ ꯇꯧꯔꯤꯁꯤ ꯅꯨꯃꯤꯠ ꯐꯅꯌꯥꯝ ꯂꯩꯊꯈ꯭ꯔꯦ꯫ ꯍꯣꯏ ꯇꯥꯃꯣ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ ꯂꯩꯀꯥꯏꯒꯤ ꯃꯇꯥ ꯑꯃ ꯋꯥꯔꯤ ꯇꯧꯔꯤ ꯊꯣꯛꯄꯤ ꯃꯂꯥꯅ
ꯊꯧꯕꯤ ꯏꯕꯦꯝꯃ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯩꯗꯀꯣ ꯅꯃꯧꯁꯨ ꯐꯪꯂꯦ ꯃꯧ ꯍꯥꯏꯔ ꯒ꯭ꯌꯥꯟ ꯇꯥꯏ ꯁꯨ ꯅꯣꯝꯕ ꯀꯜꯂꯤ ꯃꯁꯛ ꯃꯇꯧ ꯐꯤꯕꯝꯕꯨꯗꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯅꯆꯥꯅꯨꯄꯥ ꯅꯥꯏꯇꯣꯝ ꯄꯣꯛꯄꯗꯨꯅ ꯑꯣꯟꯊꯣꯛꯅ ꯍꯩꯅ ꯊꯤꯔꯛꯈ꯭ꯔꯦ ꯋꯥꯅꯤ ꯅꯪꯕꯣ ꯈꯪꯗꯦꯗ ꯏꯇꯥꯃꯂꯥ ꯏꯃꯧꯕꯨꯗꯤ ꯐꯩꯌꯦ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯗ ꯂꯩꯕꯗꯒꯤꯅꯦ ꯄꯣꯊꯥꯕꯒ ꯁꯪꯖꯄꯣꯠ ꯅꯠꯇ꯭ꯔꯦꯗ ꯂꯩꯇ ꯂꯥꯏꯔ ꯑꯣꯏꯕꯅꯤꯅ ꯁꯨꯒꯅꯨ ꯍꯥꯏꯕꯁꯨ ꯃꯉꯝꯗꯦ ꯑꯩꯈꯣꯏꯅꯒ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯅꯦ ꯏꯆꯥꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯀꯦꯅ ꯃꯧꯅ ꯂꯩꯖꯒꯗꯕ ꯃꯣꯏꯁꯦ ꯐꯪꯗ꯭ꯔꯕꯅꯤ ꯂꯩꯇ ꯂꯥꯏꯔ ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯂꯣꯏꯅ ꯍꯣꯠꯅꯔꯤꯕꯅꯤ ꯑꯩꯒ ꯃꯄꯥꯒꯅꯅꯦ ꯁꯨꯝ ꯇꯦꯛ ꯇꯦꯛ ꯁꯨꯔꯤꯕ ꯍꯥꯏꯗꯨꯅꯤꯗꯣ ꯑꯗꯨꯕꯨꯅꯦ ꯑꯐꯕ ꯅꯆꯥ ꯅꯃꯧ ꯍꯥꯏꯗꯣ ꯁꯨꯅꯤꯡꯗꯕꯤ ꯃꯧ ꯑꯣꯏꯒꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯁꯨꯅꯤꯡꯕꯤ ꯃꯧ ꯑꯣꯏꯔꯤꯕꯗꯣ ꯌꯥꯝꯅ ꯐꯈ꯭ꯔꯕ ꯖꯥꯠꯅꯤ ꯏꯇꯥ ꯂꯩꯀꯥꯏꯅꯁꯨ ꯁꯤꯡꯊꯥꯕ ꯃꯧꯁꯤꯡꯗ ꯅꯪꯒꯤ ꯅꯃꯧꯁꯨ ꯌꯥꯎꯔꯤꯕꯅꯤ ꯊꯕꯛꯁꯨ ꯌꯥꯝꯅ ꯐꯩ ꯂꯝ ꯇꯨꯅ ꯅꯥꯜꯂꯤꯕ ꯆꯥꯛꯈꯨꯝ ꯐꯃꯨꯡ ꯐꯅꯨꯡꯅ ꯇꯔꯨ ꯇꯔꯨ ꯇꯅꯥꯟ ꯇꯅꯥꯟ ꯍꯩꯌꯦ ꯍꯩꯌꯦ ꯑꯗꯨꯒꯤ ꯍꯥꯏꯔꯗꯤꯅꯦ ꯍꯥꯏꯅꯔꯨꯕ ꯇꯥꯛꯅꯔꯨꯕ ꯇꯧꯅꯗꯦ ꯃꯆꯨ ꯇꯥꯕꯅ ꯑꯗꯅꯦ ꯑꯩꯅ ꯃꯊꯥ ꯁꯥꯕ ꯑꯃ ꯂꯩꯔꯤꯅꯦ ꯍꯩꯃꯥ ꯀꯔꯤ ꯃꯊꯥꯅꯣ ꯑꯃꯨꯛ ꯌꯨꯝ ꯄꯥꯜꯂꯛꯄꯗꯤ ꯐꯅ ꯀꯨꯏꯔꯦꯗꯣ ꯑꯗꯨꯗ ꯃꯆꯥ ꯌꯥꯎꯕꯒꯤ ꯃꯑꯣꯡ ꯑꯃ ꯏꯎ ꯎꯗꯕꯁꯤꯗ ꯑꯩꯗꯤ ꯄꯥꯈꯠꯂꯤꯅꯤ ꯌꯥꯝꯅ ꯂꯤꯕꯃꯛꯁꯨ ꯅꯠꯇ꯭ꯔꯤꯌꯦ ꯌꯥꯎꯖꯔꯛꯀꯅꯤꯗ ꯏꯇꯥ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯤ ꯑꯗꯨꯒꯤꯕꯨ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯑꯗ ꯌꯥꯎꯗ ꯈꯣꯠꯇ ꯇꯧꯔꯕꯗꯤ ꯐꯔꯛ ꯑꯃ ꯏꯇꯥ ꯇꯥꯟꯅꯗꯣꯏꯅꯤꯗꯣ ꯑꯗꯨꯒꯤ ꯑꯩꯅꯇ ꯁꯨꯝ ꯋꯥꯖꯕ ꯍꯥꯏꯕꯗꯨꯅꯤꯗ ꯍꯣ ꯄꯪꯋꯥꯁꯨ ꯋꯥꯁꯜꯂꯨꯅꯨꯗ ꯏꯇꯥ ꯀꯩꯗꯧꯅꯦꯒꯤ ꯌꯥꯎꯖꯔꯛꯀꯅꯤ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯆꯩꯔꯥꯎꯕꯒꯤ ꯃꯧꯒꯤ ꯊꯥꯕꯜ ꯇꯧꯅꯤ ꯍꯥꯏꯔꯤꯁꯦ ꯅꯪꯕꯨ ꯇꯥꯗ꯭ꯔꯣ ꯑꯁꯤꯗꯨꯝ ꯌꯥꯎꯁꯤ ꯃꯀꯣꯛꯁꯤꯡꯗꯨꯅꯅꯦ ꯆꯣꯡꯊꯁꯤ ꯅꯃꯧꯗꯨꯁꯨ ꯄꯨꯗꯨꯅ ꯂꯥꯛꯑꯣ ꯃꯥꯁꯨ ꯌꯥꯎꯖꯁꯅꯨ ꯍꯣꯏꯅꯦ ꯇꯥꯏꯅꯦ ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯆꯣꯡꯊꯒꯗꯧꯔꯤꯕꯅꯤ ꯑꯩꯁꯨ ꯉꯝꯃꯤꯉꯩꯁꯤꯗꯅꯦ ꯆꯣꯡꯊꯒꯦ ꯍꯌꯦꯡ ꯑꯍꯟ ꯑꯣꯏꯔꯒ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗ꯭ꯔꯀꯥꯟꯗ ꯆꯣꯡ ꯌꯥꯕ ꯅꯠꯇꯦꯗꯣ ꯏꯃꯧꯁꯨ ꯉꯟꯇꯥꯅ ꯂꯣꯏꯁꯤꯜꯂꯒꯅꯦ ꯄꯨꯊꯣꯔꯛꯇꯧꯔꯤꯕꯅꯤ ꯍꯣ ꯑꯗꯨꯅꯦ ꯑꯩꯁꯨꯅꯦ ꯏꯃꯧ ꯑꯅꯤꯒ ꯏꯁꯨꯁꯤꯡꯒ ꯊꯣꯛꯂꯛꯇꯣꯏꯅꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯆꯣꯡꯊꯒꯗꯕꯅꯤ ꯍꯣ ꯃꯆꯨꯝ ꯇꯥꯈꯩ ꯀꯦꯊꯔꯒ ꯆꯣꯡꯕ ꯍꯥꯏꯗꯨꯅꯦ ꯍꯣ ꯑꯗꯨꯅꯦ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤꯗꯣ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯕ ꯍꯥꯏꯕꯗꯨꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤ ꯆꯩꯔꯥꯎꯕꯁꯨ ꯀꯨꯏꯁꯤꯜꯂꯛꯇꯕꯅ ꯃꯍꯩ ꯄꯨꯝꯅꯤꯟ ꯅꯤꯜꯂꯤ ꯂꯥꯡꯉꯤ ꯁꯅꯥ ꯁꯣꯔꯣꯛ ꯌꯥꯡꯕꯤꯊꯛ ꯅꯣꯡꯃꯤ ꯍꯥꯏꯕ ꯃꯌꯥꯏ ꯀꯩꯊꯦꯜ ꯂꯨꯛꯃꯥꯏ ꯄꯨꯝꯕ ꯃꯩꯇꯩꯁꯤꯡꯒꯤ ꯆꯍꯤ ꯍꯧꯕ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯁꯣꯏꯗ ꯉꯥꯝꯗꯅꯕ ꯆꯍꯤꯗꯨꯃꯒꯤ ꯂꯥꯛꯀꯗꯕ ꯐꯠꯇꯕ ꯗꯁꯥ ꯂꯥꯡꯕꯟ ꯄꯨꯝꯕ ꯉꯥꯛꯊꯣꯛ ꯀꯥꯎꯊꯣꯛ ꯆꯥꯝꯊꯣꯛꯄꯤꯔꯝꯃꯨ ꯍꯥꯏꯅ ꯃꯄꯨ ꯃꯉꯣꯟꯗ ꯊꯧꯅꯤꯖꯒꯗꯧꯔꯤꯕꯅꯤ ꯂꯩꯈꯝꯅ ꯇꯥꯃꯣ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯄꯤꯔꯔꯣꯏꯗ꯭ꯔꯣ ꯍꯧꯒꯠꯄꯤꯗ꯭ꯔꯤꯁꯤꯕꯣ ꯏꯃꯥ ꯄꯥꯕꯨꯡ ꯍꯣꯏꯗꯤ ꯊꯕꯛ ꯐꯅꯌꯥꯝꯕꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯆꯠꯇꯣꯏꯅꯦ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯅ ꯂꯥꯛꯅꯁꯤ ꯍꯥꯏꯅꯈꯤꯕꯒꯤꯅꯤ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯊꯣꯛꯀꯦꯅ ꯍꯧꯒꯠꯇꯕꯅꯤ ꯍꯧꯒꯠꯂꯦ ꯍꯧꯒꯠꯅꯕ ꯇꯧꯕꯤꯔꯣ ꯑꯩꯁꯨ ꯆꯥꯛꯀ ꯂꯣꯏꯁꯤꯜꯂꯛꯄꯅꯦ ꯑꯗꯣ ꯍꯟꯗꯛ ꯆꯩꯔꯥꯎꯕꯒꯤ ꯄꯣꯠ ꯊꯤꯟꯕꯗꯣ ꯑꯩꯗꯤ ꯆꯠꯂꯨꯗ꯭ꯔꯤ ꯆꯩꯔꯥꯎꯕꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ರೆ ꯀꯝꯗꯧꯁꯤꯒꯦ ꯏꯍꯦ ꯑꯩ ꯏꯀꯥꯎꯕꯨ ꯀꯥꯎꯏ ꯑꯩꯉꯣꯟꯗ ꯁꯦꯜ ꯈꯔ ꯂꯩꯔꯝꯅꯤ ꯑꯗꯨꯅꯗꯤ ꯀꯣꯟꯅꯗꯧ ꯃꯥꯟꯗꯦ ꯅꯣꯏꯒꯤ ꯏꯪꯈꯣꯜ ꯅꯨꯡꯁꯥꯒꯩꯁꯨ ꯃꯤ ꯌꯥꯝꯕꯅꯤꯅ ꯀꯝꯗꯧꯅꯤ ꯑꯩꯅ ꯁꯥꯖꯟꯗꯨꯅ ꯊꯝꯕ ꯌꯣꯟꯅꯕ ꯐꯤ ꯈꯔꯗꯤ ꯂꯩꯔꯦ ꯑꯗꯨꯕꯨ ꯈꯔꯗꯤ ꯋꯥꯠꯇꯣꯏ ꯃꯥꯜꯂꯦ ꯁꯦꯜꯁꯨ ꯈꯔꯕꯨꯗꯤ ꯂꯩꯌꯦ ꯇꯥꯃꯣꯗ ꯀꯌꯥ ꯂꯩꯔꯤꯅꯣ ꯑꯗꯨꯒ ꯄꯨꯜꯂꯒ ꯀꯣꯟꯅꯕ꯭ꯔꯥ ꯌꯦꯡꯂꯁꯤꯔꯥ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯁꯤ ꯑꯩꯁꯨꯅꯦ ꯅꯪꯕꯨ ꯁꯥꯒꯩ ꯂꯩꯀꯥꯏ ꯈꯨꯟꯗꯨꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯍꯦꯟꯅ ꯇꯧꯅꯤꯡꯕꯅꯦ ꯑꯗꯨꯕꯨ ꯑꯩꯅ ꯂꯥꯏꯔꯕ ꯑꯣꯏꯕꯁꯤꯅ ꯉꯝꯗꯦ ꯑꯗꯨꯒꯤꯗꯤ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯪꯕꯨ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ ꯃꯇꯝ ꯈꯤꯇꯪꯗꯤ ꯉꯥꯏꯌꯨ ꯇꯥꯃꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯗ ಲಾಯರಬ ಹೈಬದ ಐ ತಾಬದ ನುಂಗಾಯ್ತೆ ನಂಗಿ ನಾಕ್ತ ಲೈಬ ಫಂಗ್ಲಿಬ ಅಮದಿ ಇಮಾ ಪಾಬುಂಗಿ ಮಿನುಂಗ್ಸಿ ಅಸಿನ ಐಗಿದಿ ಅಪಿಯನ್ಬ ಒಯ್ರಿಬನೆ ಅತೋಪ ಖುದಿಂಗ್ಮಕ್ ಹೆನ್ಬ ꯉꯥꯛꯇನಿ ಇಮುಂಗ್ ಮನುಂಗ್ ಅಮತ್ತೋ ಒಯ್ನ ಪುನ್ನ ನುಂಗ್ಸಿನನ ಲೈಬಸಿನೆ ಮರುದಿ ಐಸು ನಂಬು ಐಗಿ ನಪಿ ಒಯ್ನ ಫಂಗ್ಜಬಸೆ ಲಾಯ್ಬಕ್ ಫಬನೆ ಅಥೋಯ್ ಅಹೆನ್ ತಾನರಿಬ ಮತಂಗಿ ಕುಕ್ಸಸಿದ ಯಾವ್ದ್ರಿಬಸೆ ಐಗಿ ಲಾಯ್ಬಕ್ ಫಬನೆ ತಮ್ಮ ಇಮಾದಸು ಹೈರಗ ನುಮಿತ್ ಅಫಬ ಅಮ ಯೆಂಗ್ಲಗ ಚಲುರಗೆ ಚೈರಾವು ಯೌದ್ರಿಂಗೈಸಿದ ಅದುನ ಫದೌ ಮಾಲೆ ಹೋಯ್ ಹೋಯ್ ಅದುಮೈ ತೌರು ಫರೆ ಅದುದಿ ಐ ಮೈ ಮಿಟ್ಸೆ ಸೆಂದೋಕಿಗೆ ಚಾಕ್ತು ಥಿರಮ್ಮುಕೋ ಹೋಯ್ ತಮ್ಮ ಅಸಮ್ನ ಲೈತ ಲೈರ ತಾನದುನ ಪಾಲಮಿ ಲೈಖಮ್ಗಿ ಇಮುಂಗ್ಸು ಥೋಪಿನ ಹಾಯ್ಬೇಮ ಲೈಖಮ್
ꯏꯃꯥꯎ ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯣ? ꯇꯥꯔꯕꯗꯤ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯍꯦ, ꯋꯥ ꯍꯥꯏꯒꯦ. ꯇꯥꯔꯦ ꯏꯃꯥ. ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯍꯨꯃꯥꯡ ꯂꯣꯏꯅ ꯀꯥꯡꯂꯦ ꯃꯥꯏꯒꯗꯣ. ꯁꯥꯗꯧ ꯊꯣꯡꯉꯦ ꯏꯃꯥꯁꯦ. ꯑꯗꯨꯒꯤꯅꯤ. ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯍꯟꯗꯛꯇꯤ. ꯊꯕꯛ ꯌꯥꯝ ꯁꯨꯕꯁꯨ ꯅꯠꯇꯦ, ꯍꯦꯛꯇ ꯋꯥꯏ. ꯃꯇꯦꯛ ꯈꯤꯇꯪꯅꯦ ꯈꯣꯡꯅ ꯆꯠꯄꯒ ꯁꯥꯗꯧ ꯊꯣꯡꯕꯁꯦ ꯍꯦꯛꯇ ꯇꯧꯏ. ꯀꯝꯗꯧꯔꯤꯅꯣ ꯈꯪꯗꯦ. ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯇꯧꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ. ꯑꯗꯨꯗꯤ ꯏꯃꯥ, ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯑꯋꯥꯡꯂꯣꯝꯗ ꯂꯩꯕꯗꯣ, ꯑꯗꯨꯗ ꯌꯦꯡꯊꯣꯛꯂꯨꯁꯤꯔꯥ? ꯑꯗꯨꯒ ꯀꯔꯤꯅꯣ ꯈꯪꯅꯕ. ꯌꯥꯅꯤꯗ ꯃꯔꯥꯏꯅ ꯐꯖꯅꯤ. ꯑꯍꯟ ꯑꯣꯏꯔꯛꯄꯒꯤ ꯇꯧꯕ ꯑꯣꯏꯔꯝꯕꯁꯨ ꯃꯌꯥꯏꯗꯣ. ꯑꯇꯩ ꯂꯥꯏꯔꯤꯅꯦ, ꯍꯌꯦꯡ ꯅꯠꯇ꯭ꯔꯣ ꯌꯨꯝꯂꯣꯝꯗ ꯆꯠꯅꯤ ꯍꯥꯏꯕꯗꯣ. ꯀꯔꯤ ꯁꯤꯟ ꯂꯥꯡꯂꯦ. ꯏꯃꯥꯅꯁꯨꯅꯦ ꯏꯟꯖꯥꯡ ꯍꯩꯔꯥ ꯈꯔ ꯂꯩꯁꯤꯜꯂꯛꯂꯦ, ꯁꯤꯁꯨ ꯄꯨꯔꯣ. ꯄꯨꯒꯗꯕꯁꯤꯡꯗꯨꯕꯨꯗꯤ ꯂꯩꯁꯜꯂꯦ ꯏꯃꯥ. ꯏꯃꯥꯅ ꯄꯨꯔꯛꯏꯁꯤꯅ ꯄꯨꯔꯒ ꯑꯗꯨꯝ ꯌꯥꯔꯅꯤꯌꯦ. ꯏꯃꯥ, ꯌꯥꯝ ꯄꯨꯗ꯭ꯔꯁꯨ ꯌꯥꯅꯤꯗ. ꯑꯗꯣ ꯑꯩ ꯏꯇꯣꯝꯇ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯇꯦꯌꯦ ꯏꯃꯥ. ꯏꯃꯥꯁꯤ ꯌꯥꯎꯔꯨꯁꯤ. ꯏꯍꯦ, ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯃꯧꯁꯤꯗꯤ. ꯅꯪꯅꯅꯦ ꯅꯇꯣꯝꯇ ꯆꯠꯄ ꯇꯜꯂꯦ ꯍꯥꯏꯔꯤꯕꯗꯣ, ꯑꯩꯒꯤ ꯏꯇꯥ ꯃꯂꯥꯒꯤ ꯃꯃꯧ ꯅꯨꯄꯤꯁꯨ ꯅꯣꯏ ꯂꯩꯀꯥꯏ ꯄꯨꯜꯂꯤꯗꯅ, ꯃꯥꯒ ꯆꯠꯃꯤꯟꯅꯅꯕ ꯍꯥꯏꯔꯝꯃꯕꯅꯤ. ꯑꯗꯨꯃꯥꯏꯅ ꯆꯠꯂꯣꯀꯣ. ꯏꯃꯥꯗꯤ ꯂꯩꯍꯧꯔꯒꯦ. ꯍꯣꯏꯅꯦ ꯏꯃꯥ, ꯑꯩꯗꯤ ꯚꯥꯞꯄꯨ ꯑꯣꯏꯔꯨꯗ꯭ꯔꯤ. ꯆꯥ ꯈꯔ ꯊꯛꯁꯤꯗꯣ. ꯅꯀꯨꯁꯨ ꯊꯕꯛ ꯉꯁꯥꯏꯗꯒꯤ ꯁꯨꯕꯅ ꯋꯥꯔꯝꯂꯅꯤꯗꯣ. ꯏꯃꯥ, ꯄꯥꯕꯨꯡꯒꯤꯗꯤ ꯉꯁꯥꯏꯅ ꯄꯤꯈ꯭ꯔꯦ. ꯏꯃꯥ ꯑꯣꯏꯅ ꯊꯛꯇꯣꯛꯄꯤꯔꯣ, ꯑꯗꯨꯒ ꯄꯣꯊꯥꯔꯣ ꯁꯥꯗꯧ ꯊꯣꯡꯉꯦ ꯍꯥꯏꯗꯣ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤ. ꯃꯂꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯕꯤꯅꯥꯒ ꯂꯣꯏꯅꯅ ꯂꯩꯈꯝ ꯃꯄꯥꯝ ꯂꯝꯗꯝ ꯇꯝꯅ ꯆꯍꯤꯒꯤ ꯆꯩꯔꯥꯎꯕꯅ ꯂꯥꯛꯄꯗ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯒꯤ ꯉꯝꯖꯕ ꯈꯨꯗꯣꯜꯄꯣꯠ ꯈꯔ ꯄꯨꯗꯨꯅ ꯆꯠꯂꯤ. ꯕꯤꯅꯥꯅ, ꯏꯇꯥ ꯂꯩꯈꯝ, ꯑꯩꯈꯣꯏꯗꯤ ꯏꯪꯈꯣꯜ ꯅꯨꯡꯅꯒ ꯆꯥꯎꯕꯅꯦ, ꯄꯣꯠꯀ ꯑꯇꯥꯡꯕ ꯂꯩꯕ ꯉꯝꯗ꯭ꯔꯦꯗ. ꯀꯣꯟꯅꯅꯕ ꯊꯨꯡꯅꯅꯕ ꯍꯥꯏꯗꯅ ꯁꯤꯜꯂꯤ. ꯆꯞ ꯃꯥꯟꯅꯩꯌꯦ ꯏꯇꯥ. ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯃꯇꯝꯗꯁꯨ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝꯁꯦ ꯋꯥꯖꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯂꯩꯔꯀꯥꯟꯗ ꯈꯪꯉꯤ. ꯃꯥꯅꯤ. ꯑꯗꯨꯅ ꯉꯝꯖꯕ ꯀꯨꯝ ꯑꯃꯒꯤ ꯄꯤꯅꯕꯁꯤꯅ ꯐꯩ. ꯃꯁꯤꯗ ꯌꯥꯝꯗꯤ ꯊꯤꯗꯕꯤ. ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯒꯤ ꯅꯨꯄꯤꯗꯨꯗꯤ ꯂꯣꯏꯔꯦ. ꯑꯃꯨꯛ ꯇꯣꯏꯕ ꯃꯄꯥꯝ ꯏꯅꯥ ꯈꯨꯜꯂꯤ ꯍꯥꯏꯗꯅꯅꯦ ꯃꯨꯛꯈꯤꯕꯁꯤꯅ. ꯑꯩꯗꯤ ꯋꯥꯒ ꯑꯝꯇ ꯈꯨꯝꯗꯦ. ꯍꯣꯏ ꯇꯪ ꯇꯥꯔꯒ ꯑꯗꯨꯝ ꯂꯩꯔꯤꯅꯤ. ꯑꯗꯨꯗ ꯇꯥꯏ. ꯃꯣꯏ ꯑꯔꯩꯕꯒ ꯑꯩꯈꯣꯏꯒ ꯃꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦ. ꯍꯔꯥꯎ ꯂꯩꯃꯤꯟꯅꯕ, ꯆꯥꯃꯤꯟꯅꯕ, ꯍꯤꯡꯃꯤꯟꯅꯕꯁꯤꯅ ꯃꯔꯨꯅꯤ. ꯃꯥꯅꯤ ꯏꯇꯥ. ꯑꯗꯣ ꯃꯇꯥꯡꯕꯨꯗꯤ ꯆꯥꯗ꯭ꯔꯤꯕꯨ ꯑꯩ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ. ꯂꯥꯟꯅꯗꯤ ꯂꯧꯅꯨꯀꯣ. ꯌꯥꯏꯌꯦ, ꯍꯦꯛꯇ ꯍꯥꯏꯌꯣ. ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯔꯕꯅꯣ? ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯅꯣꯏ ꯏꯀꯨꯕꯣꯛꯇꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤ. ꯏꯀꯨꯕꯣꯛ ꯀꯩꯗꯧꯏ ꯍꯥꯏꯅꯣ? ꯑꯩꯉꯣꯟꯗꯒꯗꯤ ꯌꯥꯝ ꯂꯨꯅ ꯇꯧꯏꯗ, ꯃꯆꯥꯗꯧꯅ. ꯅꯣꯏꯗꯕꯨꯗꯤ ꯂꯨꯅ ꯇꯧꯔꯝꯅꯤꯌꯦ. ꯅꯣꯏ ꯏꯅꯦꯝꯄꯣꯛ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥꯗꯤ ꯈꯪꯗꯦ. ꯅꯨꯄꯤ ꯑꯃ ꯂꯨꯛꯃꯥꯏ ꯐꯝꯕꯤ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯀꯦꯇꯨꯀꯤꯒ ꯌꯥꯝ ꯅꯛꯅ ꯂꯣꯏꯅꯕ ꯇꯧꯏ. ꯑꯎꯕ ꯃꯤꯅ ꯍꯥꯏꯅꯔꯤꯁꯦ ꯅꯣꯏ ꯑꯝꯇ ꯇꯥꯗꯕ꯭ꯔꯣ? ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯑꯩꯈꯣꯏꯗꯤ ꯑꯝꯇ ꯇꯥꯗꯤꯌꯦ. ꯏꯃꯥꯁꯨ ꯈꯪꯂꯝꯗꯧ ꯃꯥꯟꯗꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯤ. ꯏꯃꯥꯗꯤ ꯑꯇꯣꯞꯄ ꯂꯩꯀꯥꯏꯗꯁꯨ ꯄꯥꯛꯅ ꯆꯠꯇꯦ. ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯈꯨꯜꯂꯛꯇꯨꯗꯅꯤ ꯉꯥꯍꯧ ꯆꯠꯂꯤꯕ. ꯍꯟꯗꯛꯇꯤ ꯃꯁꯥꯗꯣ ꯈꯔꯁꯨ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯦ. ꯑꯩꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯅꯪꯒꯤ ꯋꯥꯗꯨ ꯇꯥꯕꯗ. ꯑꯗꯨꯅꯦ, ꯅꯨꯡꯉꯥꯏꯇꯕꯒꯤ ꯇꯝꯂꯛꯏꯅꯦ ꯑꯩꯁꯨ, ꯃꯤꯅ ꯍꯥꯏꯅꯕꯗꯣ ꯇꯥꯕꯗ. ꯑꯗꯨꯒ ꯅꯣꯏ ꯏꯃꯥꯒ ꯑꯩꯈꯣꯏ ꯏꯃꯥꯒꯁꯨ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯩꯗꯅ, ꯑꯗꯨꯗ ꯍꯥꯏꯔꯝꯗꯣꯏ ꯃꯥꯜꯂꯤ. ꯏꯃꯥꯁꯨ ꯈꯪꯕꯅꯦ ꯑꯗꯨꯒꯤ ꯋꯥꯗꯣ. ꯅꯣꯏꯅ ꯈꯪꯗꯕꯒꯤ ꯑꯣꯏꯔꯝꯅꯤ. ꯑꯗꯨꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯁꯥꯗೋ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯣ. ꯋꯥꯈꯜꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯏꯁꯥꯒ ꯅꯨꯡꯉꯥꯏꯕꯒꯥꯏ. ꯏꯕꯦꯝꯃ, ꯋꯥꯈꯜꯗꯒꯤ ꯄꯣꯛꯄꯅꯦ ꯑꯅꯥꯕꯁꯦ. ꯍꯣꯏ, ꯅꯪꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯌꯥꯝ ꯐꯔꯦ. ꯑꯩꯈꯣꯏꯁꯨ ꯃꯤꯠ ꯅꯥ ꯁꯤꯡꯅ ꯂꯩꯅꯕ ꯑꯩꯁꯨ ꯈꯪꯍꯧꯔꯦ. ꯍꯣꯏ, ꯑꯗꯣ ꯑꯩꯁꯨ ꯂꯩꯍꯧꯔꯒꯦ, ꯅꯪꯁꯨ ꯆꯠꯈ꯭ꯔꯣꯀꯣ. ꯍꯣꯔꯦꯟ ꯑꯃꯨꯛ ꯍꯟꯃꯤꯟꯅꯔꯁꯤ. ꯂꯩꯍꯧꯔꯦꯀꯣ ꯑꯩ. ꯍꯣꯏ. ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯕꯣ? ꯃꯆꯥ ꯃꯃꯧ ꯐꯪꯂꯕ ꯃꯇꯝꯁꯤ ꯐꯥꯎꯕ ꯍꯧꯖꯤꯛꯄꯨ ꯃꯥꯅ ꯅꯨꯄꯤ ꯀꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥꯏꯁꯨ ꯊꯪꯐꯝ ꯂꯩꯔꯔꯣꯏ. ꯏꯀꯥꯏꯕꯅ ꯃꯤꯃꯥꯡꯗ. ꯊꯃꯣꯅꯒ ꯈꯪꯂꯕꯗꯤ ꯂꯥꯟꯖꯥꯎ ꯊꯣꯛꯄ ꯁꯣꯏꯗꯦ. ꯃꯆꯤꯟꯗ ꯁꯣꯟꯅ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈ꯭ꯔꯦ ꯂꯩꯈꯝ. ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯈ꯭ꯔꯦ. ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯅꯤ. ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ. ꯂꯥꯏꯒꯤ ꯊꯧꯔꯝꯒꯤ ꯂꯥꯡꯂꯤ ꯃꯍꯩ. ꯗꯣꯖꯣꯅ, ꯍꯥꯏ ꯃꯃꯥ, ꯅꯣꯏꯕꯨ ꯊꯦꯡꯈꯤꯅꯤꯅꯦ. ꯂꯥꯏꯒꯤ ꯀꯠꯅꯅꯕ ꯍꯥꯟꯅ ꯇꯧꯅꯦ. ꯍꯣ, ꯂꯥꯏꯒꯤꯗꯤ ꯀꯠꯈ꯭ꯔꯦ. ꯊꯣꯡ ꯊꯥꯛꯅꯕ ꯁꯤꯜꯂꯤꯌꯦ ꯃꯣꯏ ꯄꯥꯕꯨꯡ. ꯃꯣꯏ ꯄꯥꯕꯨꯡꯁꯨ ꯆꯝꯐꯨꯠꯀꯁꯦ ꯑꯝꯇ ꯁꯦꯝ ꯁꯥꯕ ꯌꯥꯎꯁꯤꯟꯕꯤꯌꯨꯁꯤ. ꯅꯃꯧꯁꯦ ꯃꯇꯣꯝꯇ ꯋꯥꯔꯅꯤ. ꯍꯣꯏ. ꯀꯗꯥꯏ ꯃꯥꯏꯔꯦꯟꯁꯨ ꯑꯣꯏꯅ ꯇꯧꯔꯁꯤꯅꯦ ꯆꯝꯐꯨꯠꯇꯤ. ꯍꯣꯏ, ꯇꯧꯔꯁꯤ. ꯏꯔꯣꯟꯕ ꯑꯃ, ꯉꯥ ꯑꯇꯥꯎꯕ, ꯉꯥ ꯊꯣꯡꯕ, ꯎꯇꯤ, ꯕꯣꯔꯥ.
ꯄꯥꯐꯣꯔ ꯀꯣꯕꯤ ꯁꯥꯛ ꯀꯥꯡꯍꯧ ꯑꯃ ꯁꯤꯡꯖꯨ ꯈꯔ ꯁꯨꯔꯁꯤ ꯆꯥꯛꯍꯥꯎ ꯊꯣꯡꯕ ꯑꯃ ꯍꯩꯒ ꯇꯧꯔꯁꯤ ꯌꯥꯔꯤ ꯌꯥꯝꯃꯟꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅꯕ ꯃꯣꯏ ꯄꯥꯕꯨꯡ ꯍꯣꯔꯦꯟꯗꯤ ꯊꯥꯕꯜ ꯂꯩꯗꯣ ꯅꯃꯧꯒ ꯑꯩꯒꯁꯨ ꯆꯣꯡꯊꯗꯣꯏꯅꯦ ꯆꯣꯡꯊꯣꯛꯎ ꯀꯨꯝ ꯑꯃꯒꯤꯅꯤ ꯌꯥꯎꯒꯗꯕ ꯏꯃꯥ ꯑꯩꯗꯤ ꯌꯥꯎꯔꯔꯣꯏꯒꯦ ꯌꯥꯎꯅꯤꯡꯕꯁꯨ ꯑꯣꯏꯗꯦꯗ ꯍꯣꯏ ꯀꯔꯤꯒꯤ ꯌꯥꯎꯔꯣꯏꯗꯧꯔꯤꯅꯣꯅꯦ ꯌꯥꯎ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯨꯗ ꯅꯣꯏ ꯅꯃꯥ ꯍꯣꯏꯗꯤꯅꯦ ꯍꯅꯨꯔ ꯐꯥꯎꯍꯟꯗ꯭ꯔꯤꯕꯁꯤ ꯌꯦꯡꯉꯨ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯗꯤ ꯀꯌꯥꯝ ꯂꯥꯡꯂꯝꯃꯅꯤꯗꯣ ꯈꯜꯂꯨ ꯂꯥꯡꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯀꯜꯂꯤꯉꯩ ꯁꯣꯟꯗ꯭ꯔꯤꯉꯩꯗ ꯌꯥꯎꯍꯧꯒꯗꯕꯅꯤ ꯍꯌꯦꯡ ꯈ꯭ꯋꯥꯡ ꯀꯣꯜꯂꯒ ꯆꯠꯄ ꯉꯝꯗ꯭ꯔꯀꯥꯟꯗꯅꯦ ꯈꯜꯂꯨ ꯂꯥꯡꯂꯨ ꯌꯥꯔꯤꯕ꯭ꯔꯥꯗꯣ ꯏꯃꯥ ꯏꯕꯦꯝꯃ ꯀꯔꯤꯒꯤ ꯆꯣꯡꯂꯣꯏꯗꯧꯔꯤꯅꯣ ꯆꯣꯡꯗ ꯂꯥꯛꯇ ꯌꯥꯕ ꯅꯠꯇꯦ ꯏꯕꯨꯡꯉꯣꯅ ꯌꯥꯗ꯭ꯔꯁꯨ ꯏꯃꯥꯅ ꯍꯥꯏꯅꯅꯤꯀꯣ ꯋꯥꯔꯨꯅꯨ ꯐꯤꯔꯣꯟ ꯀꯔꯝꯕ ꯁꯦꯠꯁꯤꯒꯦ ꯑꯗꯨꯗꯨꯝ ꯈꯜꯂꯨ ꯏꯃꯥꯁꯤꯗꯤꯕ ꯃꯣꯟꯗꯥꯒꯗꯤ ꯅꯨꯡꯉꯥꯏꯔꯤꯀꯣ ꯆꯥꯛꯇꯨ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣꯀꯣ ꯑꯩ ꯊꯣꯡꯒꯥꯜ ꯋꯥꯏ ꯇꯩꯊꯣꯛꯅꯕ ꯇꯧꯔꯨꯈꯤꯒꯦ ꯏꯕꯨꯡꯉꯣꯗꯨꯅ ꯉꯥ ꯁꯦꯝꯕꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕ ꯖꯥꯠꯂꯥ ꯑꯩ ꯌꯦꯡꯉꯨꯔꯒꯦ ꯑꯁꯨꯝꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯄꯨꯝꯕ ꯂꯣꯏꯁꯤꯟꯈꯤ ꯅꯨꯡꯗꯥꯡ ꯃꯇꯝꯅꯤ ꯂꯩꯀꯥꯏꯗꯨ ꯄꯨꯝꯅꯤꯟ ꯅꯤꯜꯂꯤ ꯊꯥꯕꯜ ꯃꯈꯣꯟꯒꯤ ꯄꯨꯡꯂꯣꯟ ꯑꯃꯗꯤ ꯗꯣꯂꯣꯞ ꯃꯈꯣꯟꯅ ꯍꯅꯨ ꯍꯅꯥ ꯃꯧ ꯂꯩꯁꯥ ꯄꯥꯈꯪ ꯑꯉꯥꯡ ꯈꯥꯛꯇꯅ ꯆꯣꯡꯒꯅꯤ ꯊꯥꯕꯜ ꯇꯟꯊꯥꯗ ꯍꯥꯏꯗꯨꯅ ꯃꯍꯩ ꯀꯦꯅ ꯃꯧꯅ ꯊꯥꯕꯜ ꯆꯣꯡꯕ ꯊꯣꯛꯅꯔꯛꯏ ꯃꯂꯥꯅ ꯍꯩꯃꯥ ꯏꯇꯥ ꯊꯣꯛꯄꯤ ꯐꯖꯩꯀꯣ ꯉꯁꯤꯗꯤ ꯅꯪꯁꯨ ꯅꯃꯧꯁꯨ ꯂꯥꯎ ꯉꯥꯏꯍꯥꯛ ꯆꯣꯡꯂꯨꯔꯒ ꯊꯣꯛꯂꯛꯁꯤ ꯍꯣꯏ ꯏꯇꯥ ꯍꯥꯏ ꯏꯆꯥ ꯃꯧꯁꯥ ꯂꯥꯎ ꯆꯣꯡꯂꯁꯤ ꯉꯥꯏꯍꯥꯛ ꯑꯗꯨꯒ ꯍꯟꯖꯤꯟꯈꯤꯁꯤ ꯌꯨꯝ ꯑꯁꯨꯝꯅ ꯊꯥꯕꯜ ꯆꯣꯡꯕ ꯍꯧꯈ꯭ꯔꯦ ꯃꯅꯤ ꯃꯃꯧꯗꯣ ꯅꯥꯀꯜ ꯑꯃꯗꯅ ꯀꯦꯇꯨꯀꯤ ꯂꯝꯄꯥꯛ ꯃꯇꯥꯏꯗ ꯕꯣꯔꯥ ꯁꯤꯡꯖꯨ ꯄꯣꯠꯐꯝ ꯂꯨꯛꯃꯥꯏ ꯐꯝꯂꯤ ꯑꯗꯨꯒ ꯅꯥꯀꯟꯗꯅ ꯗꯣꯖꯣꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯐꯨꯗꯔꯤ ꯇꯥꯗꯣ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯃꯤ ꯆꯤꯡꯈꯠꯂꯛꯂꯕꯗꯤ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯣ ꯀꯨꯏꯅ ꯁꯥꯡꯅ ꯂꯣꯏꯅꯁꯤ ꯍꯥꯏꯕ ꯂꯩꯔꯕꯗꯤ ꯈꯔꯁꯨ ꯁꯤꯡꯗ ꯌꯥꯗꯦꯕ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯑꯗꯨꯕꯨꯅꯦ ꯅꯪꯒꯤ ꯅꯅꯥꯛꯁꯤꯗꯒꯤ ꯍꯦꯛ ꯊꯣꯛꯅꯤꯡꯗꯕ ꯍꯥꯏꯕꯗꯨꯅꯤ ꯐꯔꯦ ꯅꯪꯁꯨ ꯄꯣꯠꯁꯤꯠ ꯐꯕ ꯑꯣꯏꯔꯣ ꯑꯩꯁꯨ ꯊꯥꯕꯜ ꯉꯥꯏꯍꯥꯛ ꯌꯦꯡꯂꯨꯈꯤꯒꯦ ꯐꯅꯤ ꯏꯆꯦꯗꯣ ꯁꯪꯕꯤꯔꯨꯔꯣ ꯑꯗꯣ ꯇꯥꯗꯣ ꯏꯆꯦꯗꯣ ꯅꯥꯕꯒ ꯈꯔ ꯍꯧꯕ꯭ꯔꯣ ꯍꯟꯗꯛꯁꯤꯕꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯥꯏꯕ ꯑꯐꯥꯎꯕꯗꯨꯗ ꯍꯦꯛ ꯂꯥꯛꯄ ꯎꯏꯀꯣ ꯍꯟꯗꯛ ꯉꯝꯗꯦ ꯈꯣꯠꯇꯦꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯌꯦꯡꯉꯨꯗꯅ ꯉꯁꯤꯗꯤ ꯐꯈ꯭ꯔ ꯃꯥꯜꯂꯦ ꯊꯥꯕꯜ ꯃꯀꯣꯛ ꯆꯤꯡꯈꯩ ꯆꯣꯡꯅꯦꯅ ꯆꯠꯈ꯭ꯔꯤꯁꯤꯅꯤ ꯈꯪꯗꯦ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯁꯅꯨ ꯑꯩꯁꯨ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯤꯁꯤꯉꯥꯏ ꯌꯧꯔꯦ ꯍꯩꯃꯥ ꯐꯅꯤ ꯇꯥꯗꯣ ꯃꯇꯥ ꯑꯃꯒꯤ ꯅꯨꯄꯥꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯊꯣꯛꯄꯤ ꯅꯥꯗꯨꯅ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗꯅ ꯂꯩꯔꯦ ꯇꯥꯟꯅꯕ ꯌꯥꯕ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯩ ꯑꯗꯨꯕꯨ ꯊꯣꯛꯄꯤꯒꯤ ꯐꯤꯕꯝꯗꯤ ꯐꯕ ꯀꯧꯕ ꯂꯩꯔꯝꯈꯤꯗꯦ ꯅꯣꯡꯃꯒꯤ ꯃꯁꯥ ꯁꯣꯟꯊꯕ ꯁꯣꯛꯄ ꯍꯦꯟꯖꯤꯜꯂꯛꯏ ꯂꯩꯈꯝꯅ ꯏꯃꯥ ꯁꯦ ꯇꯥꯕ꯭ꯔꯣ ꯏꯃꯥ ꯃꯤꯇꯣꯝꯇ ꯁꯤꯡꯉꯨꯁꯦ ꯑꯆꯝꯕ ꯈꯔ ꯄꯨꯔꯛꯏꯌꯦ ꯁꯤ ꯆꯥꯁꯤꯟꯁꯤꯁꯦ ꯆꯥꯕ ꯌꯥꯗꯦꯅ ꯑꯗꯨꯝ ꯂꯩꯔꯗꯤ ꯀꯟꯈꯠꯂꯔꯨꯏ ꯏꯃꯥ ꯆꯥꯅꯤꯡꯗ꯭ꯔꯁꯨ ꯆꯥꯅꯤꯡꯗꯅ ꯈꯤꯇꯪ ꯆꯥꯅꯕ ꯇꯧꯁꯤ ꯏꯃꯥꯒꯤ ꯕꯦꯝꯃ ꯂꯩꯈꯝ ꯏꯃꯥ ꯍꯣꯏ ꯕꯦꯝꯃ ꯅꯨꯡꯁꯤꯗ ꯀꯣꯏ ꯃꯧꯗꯦ ꯃꯅꯦꯝ ꯅꯤꯡꯕꯤꯅꯤ ꯏꯃꯥ ꯀꯔꯤꯁꯨ ꯆꯥꯅꯤꯡꯗꯦ ꯏꯁꯤꯡ ꯑꯣꯏꯅ ꯈꯖꯤꯛꯇ ꯊꯛꯀꯦ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯉꯤ ꯏꯃꯥ ꯑꯍꯣꯏ ꯏꯃꯥ ꯁꯦ ꯏꯁꯤꯡꯁꯦ ꯑꯩ ꯏꯜꯂꯛꯀꯦ ꯈꯔ ꯌꯥꯝꯅ ꯊꯛꯆꯤꯜꯂꯨ ꯏꯁꯤꯡꯁꯤꯗ ꯑꯣꯏꯔꯁꯨ ꯌꯥꯔꯦ ꯄꯦꯜꯂꯦ ꯏꯃꯥ ꯄꯦꯜꯂꯦ ꯍꯥꯎꯔꯦ ꯏꯁꯤꯡꯁꯦ ꯏꯃꯧꯅ ꯏꯟꯕ ꯏꯁꯤꯡꯁꯦ ꯍꯥꯎꯈ꯭ꯔꯦꯗ ꯀꯌꯥꯝ ꯀꯨꯏꯅ ꯏꯃꯧꯅ ꯏꯟꯕ ꯏꯁꯤꯡꯁꯦ ꯑꯩꯅ ꯊꯛꯀꯅꯤ ꯏꯃꯥ ꯈꯪꯗꯦ ꯏꯃꯥ ꯑꯗꯨꯝ ꯍꯥꯏꯅ ꯈꯜꯂꯩꯗꯦꯗ ꯑꯗꯨꯝꯅ ꯈꯟꯒꯅꯨ ꯏꯃꯥ ꯐꯅꯕ ꯑꯩꯒ ꯅꯆꯥꯅꯨꯄꯥꯒꯅ ꯑꯁꯨꯛ ꯀꯟꯅ ꯍꯣꯠꯅꯩꯁꯤꯗꯤ ꯏꯃꯥꯕꯨ ꯐꯔꯅꯤꯌꯦ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯏꯃꯥ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯃꯇꯝ ꯈꯔꯁꯨ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯇꯥꯃꯣ ꯏꯃꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯗꯤ ꯇꯥꯃꯣꯅ ꯂꯪꯐꯩꯗ ꯆꯠꯈꯤꯕ ꯍꯥꯏꯕꯁꯦ ꯀꯌꯥꯗꯤ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯏꯃꯥ ꯂꯥꯌꯦꯡꯅꯕꯒꯤ ꯁꯦꯜ ꯇꯥꯟꯕꯒꯤꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩ ꯊꯦꯡꯕꯁꯨ ꯉꯝꯖꯗꯦ ꯍꯣꯏ ꯏꯃꯥꯁꯦ ꯐꯅꯕ ꯂꯥꯌꯦꯡꯗꯕ ꯌꯥꯗꯕꯅꯤ ꯑꯩꯅ ꯑꯥꯗ ꯂꯩꯔꯒ ꯁꯦꯜ ꯊꯥꯔꯛꯀꯅꯤ ꯑꯗꯨꯅ ꯅꯪꯅ ꯄꯥꯕꯨꯡꯒ ꯇꯥꯟꯅꯗꯨꯅ ꯏꯃꯥꯁꯦ ꯐꯅꯕ ꯂꯥꯌꯦꯡꯒꯗꯕꯅꯤ ꯑꯩ ꯈꯛꯀꯤ ꯊꯧꯗꯥꯡ ꯅꯠꯇꯦ ꯅꯪꯒꯤꯁꯨ ꯊꯧꯗꯥꯡ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯏꯃꯨꯡꯁꯤꯒꯤ ꯏꯃꯥꯁꯦ ꯋꯥꯖꯔꯛꯂꯕꯅꯤ ꯃꯆꯥꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯐꯝꯁꯤ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯔꯠ ꯑꯝꯇ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯅ ꯁꯦꯜ ꯗꯔꯀꯥꯔ ꯌꯥꯝ ꯑꯣꯏ ꯐꯖꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯣ ꯑꯩ ꯑꯥꯗ ꯌꯧꯕꯒ ꯄꯥꯎ ꯄꯤꯔꯛꯀꯦ ꯑꯩ ꯊꯣꯛꯅꯕ ꯇꯧꯔꯒꯦ ꯊꯦꯡꯈꯤꯅꯤ ꯍꯣꯏ
Ima pabong laing thau khurambiro. Lao, aduga thoknaba. Pabong, Ima, nasa sasaruki. Ay nahalagpada, Ima na ba mo ko? Ima, nasa ako'y naliragloy. Ay nasel tarkani. Ima gyan ba sa tuuna pa na ba? Nasaan na layang doy ni? Pabong, Ima ba sa nabira mo? Nasa saluki. Ima ki ibong o. Sana matom. Isa di sana ne. Isa to na lao ko. Ima, isa na lang padakal ka. Isa lang pangayam ki ko. Pare. Nakok pawusi ka na. Pawpiro. Tabong mapam yobo ka. Thong na ba tawa ko? Asum na thomba tabang subalang payda chatki. Thopigi anaba asi yengba yaba yengi. Adubu, laina layong khangbadi ngamlamde. Adubu layang badi leplamde. Mabu pokpo mamagong lekham na manembu seksina yengsinjay seba tauzay. Matam kharasu adumak hawkirami nong maayukay matamni dozona. Hay, mau. Namada hodokpiro thengmaleni ngasidi. Ay na ngasayadagi kaurambani tade. Ahoy babong. Ima tabro. Ima, hawan na ba tawrasi thengli? Aduga karino khara sasensi ima. Hay, mama. Nang butara bro. Hawalone, namong na kaulishe. Kauba yaba kauzay, aduba thopi, hoyni maini, ngekmok phawba hairakidre. Dumin yata aduna laikre. Mataw adu ubada khangle, thopi, taibang pan thadokduna chatkre. Laikham, thamoy sokna kapjari. Mapuraiba mahaksu, nungaitaba phawjari. Asum tawna thopi, mathaw mangam pangthoknaba silli, adubu. Masanupa thombada paw pibadi ngamkhidre, maramdi. Nong kana chubana maram oiraga, jingning khaiba yawbana. Lambi thong may ising nungsit pibang phatabana I paw phawnaba khudong sa khiramdi aduna yumgi mising na mathaw mangam pangthokhi matam kharasu adumak hawki binana ida hena su khanjalurano mi oiba haibase singaktani aikhoi ne buksu yamna nungaite magidi luna tinajabi matanina ine thopi do yam phabani aikhoi busu luna tawjabani khangde da ida wakhan se phumbang nei tafam khangde ipam yengle na tai sade ibong ina masinga chatlaba su leheningde ima ipa duna leiseramba thoklabadi kaya du nungai gani aduga maromda tamona lang pide seltan bani haina chatkre mana inak ta leirabadi khara suma phaido ai wakhalse nungai pham khangde bina hoi adubudi sumni adubu phibam na tanzania yadabagini kari di upai le lam sathok sasin yaraklabadi kaisu leiba nate masu pawse taraga adum yumda lakanida thoina hena su khalunu adubuni ita nang seksinna haina sinudi layuko noi gudo handakne hena nati zadre ine nagalai kidabaga ine kituki amuk toklaga mauna halakbi ama amuk sangdun leire hainari magi matawdo mitnaba yawnarabaniko as athona tabada hainadreda itabina karino ikugi wakhan siba aduga ngasi phawba aingondadi adugumba hainadaba matawdi amukta utpadi leitri aduga mana mapan thokraga tawrisidi khara phasade masana paduga laklaga karino khanagi khanduna leiribane yum thangnabagi angang amaga adum tumina leirabane aisi adu phai adu maina matam khara khang aduga nangi nupa laklaga amta khanaw adu natragadi wayamna kainarakani ahoida tamola ko phawdangdi ai warsuwana khangba tare asumna matam kharagi matongni dozo nupiga lekhidabaga yu thaksinduna nupi nahada karan taba henjelaklami nupa oirasu khari henan teisadaba ahan haibaduni magi matawduda hana khangnaramb nupi naha singna sutanduna loina leithopikre nongmagi matamni yu ngawraga hanjelai nungaire kai si mangaidana ha nupi haira mathakta leigre aina makhasida leihor chakro loina chakro nauna nupi naha khara mung yengsil adu sudum chakro aibu miraiba natro noi loina aibu miraiba natro thakini sidri phaba thakini yu thakini yu ngawraga muhala amalini tanmana lori daide kamdawne
ꯊꯣꯏꯅꯥꯎꯗꯨꯁꯨ ꯉꯁꯤꯗꯤ ꯂꯥꯛꯇꯦꯅꯦ ꯏꯇꯣꯝꯇꯒ ꯂꯩꯔꯦ ꯍꯥꯏ ꯃꯧ ꯇꯥꯔꯤꯕ꯭ꯔꯣ ꯏꯀꯨ ꯍꯜꯂꯦ ꯏꯔꯨꯖꯒꯦ ꯏꯁꯤꯡ ꯈꯨꯗꯩ ꯄꯨꯔꯛꯑꯣꯏ ꯄꯥꯕꯨꯡ ꯍꯧꯖꯤꯛꯇꯤ ꯅꯨꯡꯗꯥꯡ ꯑꯣꯏꯔꯦ ꯍꯌꯦꯡ ꯑꯣꯏꯅ ꯂꯨꯕꯤꯔꯣ ꯄꯣꯊꯥꯅꯕ ꯇꯧꯕꯤꯔꯣ ꯊꯦꯡꯖꯤꯜꯂꯛꯑꯦ ꯀꯔꯤ ꯑꯩꯅ ꯏꯔꯨꯖꯅꯤꯗꯤ ꯂꯨꯖꯅꯤ ꯅꯨꯡꯗꯥꯡ ꯑꯣꯏꯔꯛꯀꯗꯧꯒꯦ ꯄꯨꯔꯣ ꯅꯆꯤꯟꯒ ꯌꯥꯝꯅ ꯀꯜꯂꯤꯅꯦ ꯅꯪꯁꯨ ꯍꯣꯏ ꯄꯥꯕꯨꯡ ꯄꯨꯔꯛꯂꯒꯦ ꯑꯁꯤ ꯍꯥꯏꯅ ꯗꯣꯖꯣ ꯅꯨꯡꯗꯥꯡꯗꯨꯗ ꯏꯔꯨꯔꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗꯨꯗ ꯃꯐꯤ ꯃꯔꯣꯟ ꯏꯀꯣꯝ ꯀꯣꯝꯅ ꯏꯁꯩ ꯁꯛꯇꯨꯅ ꯏꯔꯨꯖꯔꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯩꯈꯝ ꯍꯩꯅꯗꯕꯅ ꯂꯣꯏꯔꯝꯃꯤ ꯃꯤꯒꯤ ꯃꯃꯥꯡꯗꯁꯨ ꯏꯀꯥꯏꯖꯩ ꯀꯔꯤꯅꯣ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯣ ꯇꯥꯃꯣ ꯅꯪꯕꯨ ꯑꯃꯨꯛꯇ ꯍꯜꯂꯛꯑꯣ ꯑꯩ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯔꯦ ꯏꯃꯥ ꯕꯕꯥ ꯅꯈꯣꯏꯁꯤ ꯌꯥꯝꯅ ꯐꯠꯇꯦ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯏꯇꯣꯝꯇ ꯊꯝꯕꯤ ꯅꯈꯣꯏ ꯑꯩꯒꯤ ꯏꯇꯧꯁꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯃꯄꯣꯛ ꯊꯤꯔꯕ ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯍꯦꯟꯅ ꯊꯤꯍꯟꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯀꯔꯝꯅ ꯈꯥꯡꯉꯣ ꯍꯥꯏꯕꯅꯣ ꯍꯥꯏ ꯃꯧ ꯑꯩꯒꯤ ꯆꯥꯛꯇꯤ ꯆꯥꯛ ꯄꯨꯊꯣꯔꯣ ꯁꯤꯗ ꯂꯩꯔꯦ ꯄꯥꯕꯨꯡ ꯑꯩꯁꯦ ꯅꯤꯡꯕ ꯌꯥꯝꯅ ꯀꯥꯏ ꯅꯃꯥꯁꯨ ꯑꯩ ꯊꯥꯗꯣꯛꯑ ꯆꯠꯈ꯭ꯔꯦꯗꯅ ꯅꯨꯡꯉꯥꯏꯅꯃ ꯑꯩꯅ ꯅꯃꯥꯇꯣꯟ ꯑꯃ ꯌꯦꯡꯕꯅꯤ ꯑꯗꯨꯁꯨ ꯃꯣꯏꯁꯨ ꯂꯣꯏ ꯆꯠꯈ꯭ꯔꯦꯕ ꯏꯆꯥꯁꯨ ꯍꯜꯂꯛꯇ꯭ꯔꯦ ꯍꯜꯂꯛꯇ꯭ꯔꯦꯕ ꯅꯠꯇ꯭ꯔꯥ ꯑꯁꯤ ꯍꯥꯏꯅ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅ ꯃꯤꯅꯣꯛ ꯑꯃꯒ ꯇꯧꯗꯨꯅ ꯂꯩꯈꯝꯗ ꯌꯦꯡꯂꯛꯂꯝꯃꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯂꯩꯈꯝ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯊꯣꯡ ꯐꯠ ꯂꯣꯟꯁꯤꯟꯈꯤ ꯑꯁꯨꯝꯅ ꯗꯣꯖꯣꯅ ꯇꯧꯔꯤꯕꯁꯤ ꯃꯇꯣꯏꯔꯦ ꯇꯣꯏꯅ ꯁꯨꯝ ꯇꯧꯁꯤꯜꯂꯛꯑꯕꯅꯤꯅ ꯂꯩꯀꯥꯏꯅꯁꯨ ꯂꯥꯏꯊꯣꯛꯂꯤ ꯀꯔꯤ ꯏꯃꯨꯡꯅꯣ ꯍꯥꯏꯅ ꯈꯟꯅꯔꯦ ꯑꯗꯨꯒ ꯃꯈꯣꯏꯗ ꯂꯦꯛꯄꯒꯤ ꯂꯥꯛꯂꯝꯕꯤ ꯑꯉꯥꯡ ꯑꯗꯨꯁꯨ ꯗꯣꯖꯣꯒꯤ ꯃꯇꯧꯗ ꯊꯥꯔꯛꯈꯤꯗ꯭ꯔꯦ ꯂꯩꯈꯝꯗꯤ ꯎꯄꯥꯏ ꯂꯩꯇꯕꯅ ꯑꯗꯨꯃꯛ ꯈꯥꯡꯂꯤ ꯑꯩꯅ ꯍꯥꯏꯕꯗ ꯏꯟꯗꯕ ꯍꯥꯏꯁꯦ ꯃꯣꯏꯒꯤ ꯃꯥꯡꯖꯗꯣꯏꯅꯤ ꯈꯪꯗ꯭ꯔꯤꯕ ꯂꯩꯀꯥꯏꯒꯤ ꯐꯠꯇꯕ ꯃꯤꯅꯨꯈꯥꯡꯁꯤꯡꯁꯦ ꯑꯩꯕꯨ ꯑꯍꯟꯅꯤ ꯀꯩꯝ ꯇꯧꯕ ꯉꯝꯃꯔꯣꯏ ꯀꯥꯏꯅ ꯎꯁꯤꯠꯇꯕ ꯁꯥꯏ ꯍꯥꯏꯗꯣꯖꯣ ꯅꯪꯅ ꯇꯧꯔꯤꯁꯤ ꯍꯦꯟꯃꯜꯂꯤꯀꯣ ꯂꯩꯀꯥꯏ ꯃꯤ ꯌꯥꯝꯅ ꯁꯥꯎꯅꯔꯕꯅꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯃꯤꯟꯅꯕꯗ ꯇꯥꯕ ꯌꯥꯗꯕ ꯋꯥ ꯉꯥꯡꯕꯗꯣ ꯈꯔ ꯇꯣꯛꯎꯀꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯐꯔꯛ ꯇꯥꯔꯛꯀꯅꯤ ꯂꯩꯀꯥꯏ ꯁꯥꯎꯅꯔꯛꯂꯕꯗꯤꯅꯦ ꯃꯤꯒꯤ ꯂꯣꯟꯆꯠ ꯆꯠꯂꯨ ꯃꯤꯒꯤ ꯂꯣꯟꯆꯠ ꯆꯠꯂꯨꯀꯣ ꯃꯤꯒꯤ ꯂꯣꯟꯆꯠ ꯆꯠꯇ꯭ꯔꯕꯗꯤ ꯃꯤꯒ ꯂꯩꯃꯤꯟꯅꯕ ꯌꯥꯔꯣꯏꯀꯣ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯕꯣ ꯅꯪ ꯍꯦꯟꯃꯜꯂꯤꯀꯣ ꯑꯩꯁꯨ ꯑꯩ ꯑꯄꯥꯝꯕ ꯇꯧꯖꯕꯅꯦ ꯃꯤꯉꯣꯟꯗ ꯀꯥꯏꯖꯗꯦꯅ ꯑꯩꯒꯤ ꯑꯂꯀꯥꯗ ꯇꯧꯖꯕꯅꯤ ꯀꯅꯥ ꯀꯩꯗꯧꯗꯣꯏꯕ ꯆꯠꯁꯤ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯤ ꯀꯩ ꯀꯥꯟꯗꯕꯗ ꯉꯥꯡꯖ ꯁꯥꯏ ꯃꯊꯧ ꯇꯧꯕꯗꯤ ꯍꯥꯏꯗꯕꯗ ꯑꯩꯃꯛ ꯇꯥꯕ꯭ꯔꯥ ꯑꯩ ꯍꯜꯂꯦ ꯆꯥꯛ ꯄꯨꯔꯣ ꯆꯥꯔꯒꯦ ꯄꯥꯕꯨꯡ ꯉꯁꯤꯗꯣ ꯆꯦꯡ ꯋꯥꯜꯍꯧꯗ꯭ꯔꯦ ꯑꯩꯁꯨ ꯏꯁꯥꯗꯣ ꯈꯔ ꯅꯨꯡꯉꯥꯏꯇꯕꯒ ꯑꯗꯨꯅ ꯆꯥꯛꯇꯣ ꯊꯣꯡꯗ꯭ꯔꯦ ꯀꯔꯤ ꯑꯩꯈꯣꯏ ꯆꯥꯛ ꯊꯣꯡꯗ꯭ꯔꯦ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯝꯅ ꯂꯥꯛꯑꯒ ꯀꯔꯤꯒꯤ ꯅꯁꯥ ꯉꯝꯗꯕ ꯆꯦꯡꯗꯨꯗꯤ ꯋꯥꯟꯕ ꯌꯥꯏꯗꯅ ꯅꯪ ꯍꯌꯦꯡ ꯑꯣꯏꯅ ꯋꯥꯜꯂꯒꯦ ꯉꯁꯤꯒꯤꯗꯤ ꯀꯔꯤ ꯍꯌꯦꯡ ꯑꯣꯏꯅ ꯋꯥꯜꯂꯒꯦ ꯒꯥꯏ ꯆꯥꯛ ꯂꯩꯇ꯭ꯔꯕꯗꯤ ꯅꯪ ꯑꯣꯏꯅ ꯆꯥꯕ ꯇꯥꯔꯦꯗꯅ ꯂꯥꯎ ꯆꯥꯒꯦ ꯅꯪ ꯑꯣꯏꯅ ꯆꯥꯊꯣꯛꯀꯦ ꯀꯩꯅꯣ ꯄꯥꯕꯨꯡ ꯆꯪꯁꯤꯟꯕꯤꯔꯛꯀꯅꯨ ꯑꯩꯅ ꯍꯥꯏꯕꯤꯌꯨ ꯈꯪꯉꯕ ꯑꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯅꯤ ꯀꯅꯥꯝꯇ ꯈꯪꯗꯧ ꯂꯩꯇꯦ ꯂꯥꯎꯅꯦ ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯑꯗꯨꯒꯨꯝꯕ ꯆꯥꯎꯈꯠꯄ ꯉꯝꯗꯕ ꯋꯥꯈꯜ ꯅꯆꯥꯒꯨꯝꯕ ꯑꯩꯉꯣꯟꯗ ꯅꯆꯥꯅꯨꯄꯥꯅ ꯍꯦꯛ ꯂꯧꯔꯤꯕ ꯅꯨꯄꯤ ꯑꯩꯕꯨ ꯁꯥꯔꯝ ꯆꯠꯅꯕ ꯍꯣꯠꯅꯔꯤꯕ ꯏꯆꯥꯗꯣ ꯁꯤꯔꯕ꯭ꯔꯥ ꯆꯪꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯗꯦ ꯁꯤꯔꯝꯅꯤ ꯍꯤꯡꯂꯝꯅꯤ ꯈꯪꯕ꯭ꯔꯣ ꯅꯪꯕꯨ ꯈꯪꯕ꯭ꯔꯣ ꯋꯥ ꯈꯨꯝꯒꯅꯨ ꯑꯩꯅ ꯍꯥꯏꯕꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯍꯥꯠꯇꯣꯛꯄꯤꯒꯗꯕꯅꯤ ꯅꯪ ꯈꯪꯂꯤꯗꯅ ꯅꯪ ꯁꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯕ ꯁꯥꯔꯝ ꯆꯠꯄ ꯏꯃꯥꯅ ꯅꯣꯡꯒꯥꯈ꯭ꯔꯤꯕꯁꯦ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯂꯤꯆꯠꯇꯨꯅꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯈꯝ ꯊꯣꯡ ꯍꯥꯡꯗꯨꯅ ꯊꯣꯛꯂꯛꯏ ꯂꯩꯈꯝ ꯊꯣꯛꯈꯤꯕꯗꯨꯗ ꯋꯥ ꯊꯣꯛꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯗꯣꯖꯣ ꯇꯥꯅꯔꯛꯏ ꯀꯥꯏꯗ ꯅꯪ ꯆꯠꯂꯤꯗꯣ ꯉꯥꯏꯈꯣ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯅꯪ ꯇꯥꯟꯅꯔꯛꯀꯅꯨ ꯑꯩꯒꯤꯗꯣ ꯏꯟꯅꯔꯛꯀꯅꯨ ꯅꯪꯒꯨꯝꯕ ꯁꯥꯒ ꯑꯩꯒ ꯂꯩꯃꯤꯟꯅꯒꯗꯕ ꯅꯠꯇꯦ ꯆꯠꯂꯨ ꯅꯪ ꯀꯌꯥꯝ ꯁꯥꯡꯅ ꯆꯠꯄ ꯉꯝꯒꯅꯤ ꯅꯁꯥ ꯏꯁꯣꯟ ꯁꯣꯜꯂꯒ ꯂꯩꯈꯝ ꯃꯀꯨꯅ ꯇꯥꯟꯅꯔꯛꯏꯕ ꯑꯗꯨ ꯐꯪꯗꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯆꯦꯜꯂꯤ ꯅꯨꯡꯗꯥꯡ ꯃꯇꯝ ꯑꯣꯏꯕꯅ ꯄꯥꯈꯠꯄꯒ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯂꯩꯈꯝ ꯁꯨꯝ ꯆꯦꯜꯂꯛꯄꯗ ꯈꯣꯡꯕꯥꯜ ꯑꯃꯗ ꯍꯦꯛ ꯄꯨꯊꯔꯦ ꯑꯃꯔꯣꯝꯗ ꯂꯩꯀꯥꯏꯁꯤꯡꯅꯁꯨ ꯎꯀꯟ ꯑꯣꯏꯅꯕ ꯀꯅꯥꯅꯁꯨ ꯍꯪꯕꯤꯗ꯭ꯔꯦ ꯇꯣꯏꯅ ꯑꯗꯨꯝ ꯂꯥꯎ ꯈꯣꯡꯕ ꯇꯧꯕꯅ ꯃꯤꯅ ꯊꯧꯁꯥꯕꯤꯗ꯭ꯔꯦ ꯑꯗꯨꯅ ꯂꯩꯈꯝ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯛꯂꯤ ꯑꯗꯨꯕꯨ ꯇꯨꯁꯜꯂꯕꯅꯤꯅ ꯍꯧꯒꯠꯄꯁꯨ ꯉꯝꯗ꯭ꯔꯦ ꯃꯁꯥꯗꯨ ꯁꯣꯟꯕꯅ
ꯗꯣꯖꯣꯅ ꯃꯗꯨꯒꯤ ꯇꯟꯖꯥ ꯂꯧꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯔꯛꯏ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯆꯦꯟꯒꯅꯨ ꯍꯥꯏꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯂꯥꯎ ꯌꯣꯟꯗꯨꯅ ꯂꯩꯕꯅ ꯀꯟꯅꯔꯣꯏ ꯂꯥꯎꯅꯦ ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯣ, ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯣ꯫ ꯗꯣꯖꯣ ꯂꯩꯈꯝꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯍꯤꯡꯅ ꯊꯝꯕ ꯄꯥꯝꯗ꯭ꯔꯦ꯫ ꯃꯥꯅ ꯍꯤꯡꯗꯨꯅ ꯂꯩꯔꯕꯗꯤ ꯃꯤꯅ ꯃꯥꯒꯤ ꯐꯠꯇꯕ ꯂꯤꯆꯠ ꯈꯪꯅꯔꯛꯂꯅꯤ ꯈꯟꯗꯨꯅ ꯂꯩꯈꯝꯕꯨ ꯊꯥꯡꯅ ꯃꯀꯛ ꯃꯀꯛ ꯀꯛꯇꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯐꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯗꯣꯖꯣ ꯄꯨꯔꯥ ꯁꯥ ꯑꯣꯜꯂꯦ꯫ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯁꯥꯊꯤꯕ ꯁꯥ ꯑꯣꯜꯂꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯗꯣꯖꯣꯅ ꯋꯥꯏꯕꯨꯗꯤ ꯁꯪꯉꯤ ꯍꯥꯏꯕꯕꯨ ꯀꯔꯤꯒꯨꯝꯕ ꯃꯤꯅ ꯈꯪꯅꯔꯕ ꯊꯣꯛꯂꯕꯗꯤ ꯀꯝꯗꯧꯕ? ꯇꯟꯖꯥꯗꯨꯗ ꯕꯤꯅꯥꯒꯤ ꯃꯆꯥꯅꯨꯄꯥ ꯂꯨꯈꯣꯏ ꯂꯥꯛꯏ꯫ ꯈꯨꯔꯥ ꯗꯣꯖꯣ ꯂꯩꯈꯝꯕꯨ ꯂꯩꯈꯤꯗꯕ꯭ꯔꯥ? ꯃꯥ ꯂꯩꯔꯕꯗꯤ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯔꯛꯀꯦꯔꯥ? ꯋꯥ ꯑꯝꯇ ꯍꯥꯏꯔꯝꯒꯦ ꯇꯧꯕꯅꯤ꯫ ꯏꯕꯦꯝꯃ ꯂꯩꯈꯝꯗꯨ ꯀꯗꯣꯝꯗ ꯆꯠꯊꯣꯛꯈ꯭ꯔꯕꯖꯥꯠꯅꯣ ꯈꯪꯍꯧꯗ꯭ꯔꯦꯅꯦ꯫ ꯊꯪꯅꯕꯗꯒ ꯆꯠꯂꯝꯒꯗ꯭ꯔꯥ? ꯀꯔꯤ ꯂꯩꯔꯒꯦꯅꯦ ꯅꯪꯅ ꯂꯥꯛꯄꯕꯣ? ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯁꯨꯝ ꯍꯥꯏꯔꯝꯃꯨ, ꯑꯩ ꯃꯥ ꯂꯥꯛꯂꯒ ꯍꯥꯏꯔꯒꯦ꯫ ꯍꯣꯏ ꯈꯨꯔꯥ, ꯍꯥꯏꯔꯝꯃꯁꯨ ꯌꯥꯏꯗ꯫ ꯁꯨꯝꯗꯧꯕꯅꯤ, ꯏꯇꯥꯎ ꯊꯣꯡꯕꯗꯣ ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯂꯦ꯫ ꯑꯗꯨꯅ ꯃꯥꯁꯨ ꯍꯌꯦꯡ ꯌꯨꯝꯗ ꯂꯥꯛꯂꯅꯤ ꯍꯥꯏꯔꯦ꯫ ꯑꯗꯨ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ ꯈꯨꯔꯥ꯫ ꯑꯗꯨꯗꯤ ꯈꯨꯔꯥꯅ ꯇꯝꯕꯤꯔꯣꯀꯣ, ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯐꯅꯤ꯫ ꯗꯣꯖꯣ ꯃꯤꯄꯥꯏꯕ ꯍꯧꯔꯛꯂꯦ꯫ ꯃꯆꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯇꯥꯕꯗ ꯑꯩ ꯀꯔꯤ ꯇꯧꯕ ꯇꯥꯏ? ꯏꯕꯨꯡꯉꯣ ꯊꯣꯡꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕ, ꯑꯗꯨꯒ ꯑꯩꯅ ꯀꯔꯤ ꯈꯨꯝꯕ? ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯗ ꯗꯣꯖꯣ ꯃꯥꯒꯤ ꯍꯤꯡꯐꯝ ꯂꯩꯔꯔꯣꯏ ꯈꯟꯗꯨꯅ ꯃꯥꯏꯊꯤꯔꯅꯤ ꯈꯟꯅ ꯃꯁꯥꯅ ꯃꯁꯥꯒꯤ ꯊꯋꯥꯏꯕꯨ ꯏꯁꯤꯡꯗ ꯆꯣꯡꯊꯗꯨꯅ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯀꯤꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯈꯥꯏꯔꯧ ꯂꯥꯏꯔꯧ ꯃꯊꯣꯡ ꯈꯪꯗꯅ ꯄꯨꯟꯁꯤ ꯂꯣꯏꯈꯤ꯫